khul ngakpasing leirambana miyamna Imphal mayolda isagi ithau pangthokpa ngamlibane paw asi ngarang nungthil phongkhiba pandam pawchedagi lokhatchabane chingkhong singya da haukiba chahi me ahum dagi khul ngaktuna ireibak iramdamgi ngamkhai ngakliba ichilinau singna thauna fana leiramba asina ngasi mak Imphal mayolda amade langi saitheng fangdriba mafamsingda miyamna masa masagi mathau pangthokpa ngamlibani haina Artist Training Cum Educational Research Center ATEREC gi President Sobita Sogbamna phongdokre wafam asi Khurai Ningthobung Laikai da leiba ATERCE gi Secretary Okendro Khudongbam gi yumda pangthokpa lup asigi kunmathoi suba mapok kumon thauramda Sobita Sogbamna mathaki wafam asi phongdokladuna mahakna hai hawjik thokliba lan asina lamdam asigi miyam khamthengna awaba mayoknare masi oidunasu lan asi ngamnabagidamak aikhoi amatoina lan asi mayoknaba mathau tare lamdam sigi maira paibi ima ibel singna ahing nungthil tumba chaba khangdana chen chongba ngamliba sisu yumgi nupa oiba singna thauna pangal hapi badagi ne ngasi nupa nupi angang na ha khaidana lan asida saruk yarakpa asina lan asi aikhoina soidana mai paklaga ne aikhoi aiba aibi singna su lauba yaba thodang laurakpa asi chauthok chaningai ni hai khe thauramgi nunggi oiba warol piraduna ATERCE gi Secretary Okendro Khudongbamna phongdokhibada lamdam asigi hawragliba naha saisakpa sing amade isai mayek iba singbu pukning thawgatpagi wakhalonda lingkhatkhiba lup asina miyamgi thabak tawrakpa chahi kunmathoi mapung phare ngallingai matamda AIR Imphal da thauram sing saruk yahanba ngamkhe hawragliba saisakpi singbu yokhatnabagi wakhalonda state level gi thakta mapan lakhanna isai sakpa changdamnabagi thauram su pangthokpa ngamkhre hawjik thokliba lan asigi victim oiriba singdasu lup asigi thaumi singna pangba yaba mateng sing pangna bohonaragani hai khe ngasigi thauram aduda saruk yakhiba ATEREC gi executive member Rakesh Nauremna phongdokhibada aikhoi hawjik lan mayoknarabasu saireng idaba lan asigi wari idaba yaroi ngasigi thogdok sing asigi wari lairik singna nongmade lamdam asigi puwari oihogadauriba nei laibak ning bai sei sing aikhoi na iduna hawrakliba angang singgi leptana puthokuna lagliba song competition makhatana puthokadaba nei angang singna laibak ningba isai saglakpa taragade makhoi dana tana isai sing adu bumiyamda nationalism amadi patriotism gi wakhalon sagatpada chauna mateng pangga nei lan fana laklabasu sinpham khudingmak mathau lebal loidaba nei singkhong singya da khulngak liba sing ngamkhai ngak liba sing gi thauna hapkadoriba chengchak mana masing marang kaina puthokliba aikhoi gi lawmi sing asisu achauba laibak ningba miyoi sing nei National Highway singda maning tamna khuda ki ban blockade tawriba singge ningba kaihanaba lamdam asigi miyamna chathok marang kaina puthok paromda mijeng changba mathau tare hai khe ngarangi thauram aduda ATEREC gi Vice President Waikhom Bihari Executive Member SK Apanba amade hanagi Vice President Sobi Mongjamsu thauramga mari lainana wangang khe loinana ATERCE gi thaumi singna center asigi laioi khraba thaumi sing amade hawjik thokliba lan asida thawaina pontha oikraba thauba thaubi singi mafamda ikai khumnaba utpa oina minute ani tumina leptuna makhoi gi thawaina lairam lenda ingna chingna potharunaba thongni jakhe